ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯂꯪꯒꯅꯔ ꯊꯤꯌꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯆꯤꯡꯂꯣꯝꯗ ꯌꯥꯝꯅ ꯐꯖꯕ ꯃꯐꯝ ꯑꯃꯗꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯈꯨꯗꯤꯡꯅ ꯊꯕꯛ ꯁꯨꯐꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯨꯅꯣꯝꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯅꯗꯨꯅ ꯂꯩꯕ ꯈꯨꯜ ꯑꯃꯅꯤ꯫ ꯈꯨꯜ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏ ꯑꯗꯨꯒꯤ ꯂꯥꯏꯁꯪ ꯑꯃ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯖꯅꯕꯤꯒꯤ ꯇꯨꯡ ꯏꯟꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯔꯒꯗꯤ ꯈꯨꯜ ꯑꯗꯨꯒꯤ ꯂꯥꯏꯗ ꯈꯨꯔꯨꯝꯅꯩ꯫ ꯀꯨꯝ ꯑꯗꯨꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯗꯨ ꯍꯌꯦꯡꯅꯤ꯫ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯏꯔꯥꯡ ꯍꯦꯛ ꯂꯥꯡꯅꯩ꯫ ꯃꯔꯛ ꯑꯁꯤꯗ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯤꯕ ꯃꯈꯣꯏꯁꯨ ꯏꯁꯣꯔꯒꯤ ꯁꯣꯏꯗ꯭ꯔꯕ ꯇꯧꯗꯕ ꯌꯥꯗꯕ ꯑꯃꯅꯤ ꯈꯟꯗꯨꯅ ꯌꯥꯎꯅꯔꯝꯃꯤ꯫ ꯅꯨꯡꯊꯤꯜ ꯇꯥꯂꯛ ꯃꯤ ꯏꯆꯤꯛ ꯆꯤꯛꯄ ꯄꯨꯡꯐꯝ ꯑꯗꯨꯋꯥꯏꯅꯤ꯫ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯑꯗꯨ ꯄꯨꯟꯁꯤꯟꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯑꯗꯨꯕꯨ ꯁꯥꯔꯝꯃꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯔꯦꯜ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯃꯦꯂꯩ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯂꯣꯌꯣꯝꯕ ꯑꯃꯗꯤ ꯅꯨꯄꯤ ꯃꯦꯝꯆꯥ ꯑꯗꯨꯕꯨ ꯌꯦꯡꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯍꯌꯦꯡꯗꯤ ꯑꯆꯤꯟꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯣꯛꯇꯨꯅ ꯏꯁꯣꯔꯒꯤ ꯊꯧꯔꯝ ꯑꯁꯤꯃꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯥꯎꯁꯤ ꯏꯆꯥꯁꯤꯡ꯫ ꯀꯨꯝ ꯑꯃꯒꯤ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯊꯧꯔꯝꯅꯤ, ꯇꯥꯡꯅ ꯐꯪꯕꯅꯤ, ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯌꯥꯎꯁꯤ꯫ ꯑꯉꯝꯕ ꯁꯦꯜ ꯈꯔ, ꯏꯪꯈꯣꯜꯗ ꯍꯧꯖꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯑꯁꯤ ꯍꯦꯛꯇꯨꯅ ꯀꯠꯂꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯧꯅꯤꯁꯤꯀꯣ꯫ ꯃꯄꯨꯔꯣꯏꯕꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯕꯨ ꯌꯥꯅꯤꯡꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯇꯁꯦꯡꯅ꯫ ꯑꯗꯨꯅ ꯃꯦꯝꯆꯥꯗꯨꯁꯨ ꯃꯄꯨꯔꯣꯏꯕꯁꯤꯒꯤ ꯋꯥ ꯑꯗꯨ ꯍꯦꯟꯅ ꯑꯗꯨꯝ ꯃꯇꯦꯡ ꯇꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯗꯨꯅ꯫ ꯅꯄꯥꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯏꯆꯥꯁꯥ, ꯍꯌꯦꯡꯗꯤ ꯅꯣꯏꯒꯤ ꯍꯧꯅꯕꯤ ꯈꯠꯅꯗꯅ ꯏꯁꯧ ꯂꯥꯡꯅꯗꯅ ꯇꯧꯕꯗꯨ ꯇꯧꯒꯅꯨꯀꯣ꯫ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯌꯥꯍꯧꯒꯗꯣ ꯈꯔ ꯈꯔ ꯉꯜꯂꯨ ꯍꯌꯦꯡꯗꯤ꯫ ꯂꯥꯏꯕꯨꯡꯗ ꯃꯤꯅꯅꯦ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯗꯧꯔꯤꯕꯅꯤ, ꯃꯗꯨ ꯈꯪꯉꯨꯀꯣ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯂꯣꯌꯨꯝꯕꯅ ꯊꯧꯁꯥꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏꯗ ꯑꯩꯈꯣꯏꯕꯨ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯀꯩꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯏꯃꯥ? ꯑꯩꯈꯣꯏꯁꯤ ꯆꯥꯎꯔꯕꯅꯤ, ꯏꯃꯥꯅ ꯍꯥꯏꯗ꯭ꯔꯁꯨ ꯏꯁꯥꯅ ꯂꯣꯏꯅ ꯈꯪꯏ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯅꯠꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯅꯤꯅ ꯍꯥꯏꯗꯨꯕꯨ ꯃꯇꯝꯗꯣ ꯄꯥꯝꯗꯨꯝ ꯄꯥꯝꯃꯨꯏ꯫ ꯃꯆꯥꯅꯨꯄꯥꯅ ꯃꯥꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯔꯛꯄꯗ ꯃꯦꯝꯆꯥ ꯑꯗꯨ ꯃꯁꯥꯗ ꯌꯦꯡꯉꯤ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ ꯀꯔꯝꯅ ꯉꯥꯡꯅꯒꯅꯤ ꯍꯥꯏꯕꯒꯨꯝ꯫ ꯃꯃꯥ ꯃꯆꯥꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯜ ꯑꯗꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯩꯅꯣ ꯃꯁꯤꯕꯣ? ꯍꯥꯟꯅꯗꯤ ꯋꯥꯒ ꯌꯥꯝꯅ ꯉꯥꯡꯗꯕ ꯑꯩꯒꯤ ꯏꯆꯥꯁꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ꯫ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯤ ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯒ ꯃꯥꯟꯗꯦ ꯍꯥꯏꯕꯅꯤꯗ꯫ ꯑꯩ ꯊꯕꯛ ꯃꯐꯝꯗ ꯑꯃꯨꯛ ꯆꯠꯇꯧꯔꯤꯕꯅꯤ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦꯀꯣ꯫ ꯆꯥꯎꯔꯦꯜ ꯑꯗꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯒꯤ ꯀꯥ ꯑꯗꯣꯝꯗ ꯆꯠꯈꯤ꯫ ꯂꯣꯌꯨꯝꯕꯗꯨꯁꯨ ꯄꯣꯊꯥꯔꯨꯒꯦ ꯍꯥꯏꯔꯝ ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯈꯛ ꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯇꯧꯍꯧꯏ꯫ ꯃꯦꯂꯩ ꯑꯗꯨ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯇꯞꯅ, ꯏꯃꯥꯁꯨ ꯊꯕꯛ ꯃꯐꯝꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯩꯕꯨ ꯍꯣꯔꯦꯟ ꯀꯩꯀꯩ ꯍꯦꯛꯎ ꯍꯥꯏꯕꯅꯣ? ꯀꯩꯕꯨ ꯍꯦꯛꯀꯅꯤ? ꯏꯪꯈꯣꯜ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯃꯌꯥꯝꯁꯦ ꯑꯃꯃꯝ ꯂꯣꯏꯅ ꯍꯦꯛꯎ꯫ ꯏꯁꯣꯔꯗ ꯀꯠꯁꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯊꯕꯛ ꯃꯐꯝꯗꯁꯨ ꯆꯠꯇꯣꯏꯅꯤ꯫ ꯏꯃꯥꯅ ꯍꯜꯂꯛꯄꯗ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯂꯣꯏꯔꯝꯃꯨꯀꯣ꯫ ꯇꯅꯥꯎ ꯑꯁꯤꯒ ꯃꯥꯟꯅꯔꯒ ꯈꯠꯅꯔꯒ ꯂꯩꯕꯗꯣ ꯇꯧꯒꯅꯨꯀꯣ꯫ ꯏꯁ, ꯑꯩꯕꯨ ꯌꯥꯝꯅ ꯑꯉꯥꯡꯒ ꯃꯥꯟꯅꯔꯒ ꯈꯠꯅꯔꯒ ꯂꯩꯕ ꯃꯤꯗꯧꯅ꯫ ꯍꯌꯦꯡꯗꯤ ꯑꯩꯗꯤ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯒꯦ ꯏꯃꯥ, ꯀꯨꯏꯔꯦ ꯂꯥꯏꯕꯨꯡꯗ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯈꯤꯗꯕ꯫ ꯍꯣꯏꯅꯦ, ꯑꯗꯨꯝꯅ ꯍꯥꯏꯌꯨꯅꯦ ꯏꯃꯥ, ꯅꯨꯡꯉꯥꯏꯅꯦ ꯏꯆꯥꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯣ꯫ ꯊꯥꯏꯅ ꯅꯪꯅ ꯄꯤꯛꯂꯤꯉꯩꯗ ꯖꯒꯣꯏ ꯁꯥꯕ ꯌꯥꯎ ꯍꯥꯏꯕꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯊꯣꯛꯈ꯭ꯔꯦ ꯅꯪꯉꯣꯟꯗ꯫ ꯐꯔꯦ ꯅꯪꯁꯨ ꯄꯣꯊꯥꯔꯣ ꯉꯥꯏꯍꯥꯛ, ꯑꯩꯈꯣꯏꯅꯦ ꯑꯃꯨꯛ ꯆꯠꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯩ ꯃꯥꯒꯤ ꯃꯊꯧꯔꯣꯝꯗ ꯑꯣꯏꯅ ꯂꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯊꯕꯛ ꯃꯐꯝꯗꯅꯤ ꯊꯪꯅꯕ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯣꯏꯅ ꯐꯪꯅꯔꯦ꯫ ꯑꯗꯨꯅ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯇꯧꯏ꯫ ꯍꯤꯌꯥꯏꯔꯦꯜꯅ ꯃꯇꯥꯎ ꯃꯌꯥꯝꯕꯨ ꯌꯦꯡꯅ ꯍꯥꯏꯔꯛꯏ꯫ ꯍꯌꯦꯡꯗꯤ ꯊꯕꯛꯁꯦ ꯈꯔ ꯉꯟꯅ ꯂꯥꯛꯁꯤ, ꯑꯗꯨꯒ ꯈꯔ ꯉꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯆꯠꯅꯕ ꯇꯧꯁꯤ꯫ ꯃꯣꯏ ꯈꯨꯜꯁꯦ ꯂꯩꯁꯥꯕꯤ ꯐꯖꯕ ꯌꯥꯝ ꯂꯩꯕꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯂꯥꯏꯕꯛ ꯐꯔꯗꯤ ꯑꯃꯃꯝ ꯈꯜꯂꯨꯁꯦ꯫ ꯀꯩ ꯍꯥꯏꯒꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ? ꯃꯇꯥꯎꯒꯤ ꯋꯥ ꯑꯗꯨꯕꯨ ꯌꯥꯅꯤꯡꯕ ꯑꯃ ꯑꯣꯏꯗꯨꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯕ ꯑꯃ ꯑꯣꯏꯔꯤꯕ ꯄꯣꯏꯔꯩ ꯑꯗꯨꯅ ꯈꯨꯝꯃꯤ꯫
Nang tahana loisinaba tausi. Mayamda haisa sari. Ngainabadi nang oina ngainani. Akhoi mayamgidi thi ira phajagera. Khangnaba nupi amam loi leinari. Nangdi phangribani ni taw. Wa adubu taraga masagi maral asibu masana yazabadawna tapna asumna khummi hiyairelado. O adunabu aina haisi. Karangana sasi. Aduga karangana halaksi haisi. Phangdabado phangnaba tausi haida. Noi mayam marakta phangdaba ayama yawbase ayami kai. Hayengdi ama phangba oiroi taw. Isorna itawge wabadubu ubiba oirasano. Noi mayamgi wadubu isorna ubidana aigi masak mataw yamna phajabi imagi mama oibada matik chabiba phangba oizarageko. Wa amuk noksai makhang masa makhoi khara haunaduna thabak adu tawminnaba oibanina warasu khara phaba haibadu oirammi. Hiyairel asi matomta pokpa piba amani. Adubu mama lukrabina naw yokpa oibana nungaina leithokpa tawde. Mamagi amadi imung asigi khanduna kana hotnai. Masak mataw phibamda yengi ningthijai. Wang sauradana nupa ama oibagi kuli kusu aduda rasi yamna leiba mida haibadu oirammi. Nupi na hana yamna pamba misak oirammi. Adubu mahakna masagi khara irang pamdaba oibagi nupi ni hinjinba ngamba natte. Thaba ingkhang subada laining oizabanina nupi na hagi amadi mathamoi aduda thok lauba maphauba hek thengnade. Aduna tumina lairibani. Numidang wairam oisinkri. Khulai kai adu ayengba malangbana maikei khuding sitli laptak arapada khulgi lamhangda lampakta angangsingna sen songduna sanabagi makhul kaya ama tarami. Yamna nungsiba pungphamni. Mama na hairambadugi tung inna milay adu ingkhol aduda panjaba manamasing kaya adubu heklammi. Atay laysabi masadawna irang langba mahagsu ngamte. Yumdagi mapal kaya thokte ingtappi masagi oina wa kaya ngangba midasu natedo. Ingkhol manung aduda insang napi heklingay aduda mataybe manuray adu mani ingkhol manungda laybadu udraba mali. Mabu kana kaurammi. Ho ita! Ita melay! Tabro nangbo! Ita melay! Ho taye! Sidilay nuray! Somda! Ingkholomda! Laima ibiyama nangse onthok na tabak payda. Ho sumanglomda thokpa yadrabro! Noksay melay adu noktuna sumanglomda mataduna leptuna layribadom lai. Nuray adu mabu yengduna layrammi. Nuray melaygi yenday adu da yawriba mayam adubu yengduna. Laysabi ni haiba kauthok kaithilda mo ensang na piyon masatlage hairibro nang sibema nangna thabak phaba khuding ikoi magi misaisu nongmagi aingona helai kainunggi nanga loina tinarubano haido khangduda laima ise melai mathamoi pensaba minokna sinbala duda laitengzai aduga matagi khudang adu paiduna mangol masi duda singsinduna tapna phamthale aduga atapa khonjelda makha tai nang hek lakpasima kolau heklau ngek tumina leite haibanita kaino khangde nang sibema leisabi manjadi na tawdo ha hayo nopu noksaningi tumina lemsinaraga leibado aidi yamna wayi bema adugini aina ngangise wa ngangbase yamnu ngai aidi adoita aina nangi nanakta numidang wairam asida songsongdana irang hek langna laise kaigino khangjabro nangbo kaigino ita aidi khangde Mahusagi mahusa aigi nakta panglak marak libra haina aina di khaluri. Atopa arubu maram ama laybra. Nang di tazadra hayeng khulgi kumgi lagi thawram tawgani haidana laikai khuding wa launa irang hek laknari mayamse. Wa asida melay adu noksay aduga tapna. Aisu khangi ita adugini aina posay mayam ama kaithil thokpi manba makhai hek libase. Hayeng laida katnabani ita. Ado hayeng di punna laibung na jagoi sasi ita. Nuray adu melay magi yamna thajadabu wa adubu taraga melay mangonda ngakna yengi aduga imai pema kaino minu tawriside aibu ingakngakpa oiremi haina phambigum sibu onarabro kaino khangdemi nangbu aigi ta melay aina yam nungsijabadu natro ingangakpa amadi oire ngehak asida tawrakliba maong ngangnaraklibu wangang adu tabada melay madi aduna kaidoragi nuray nangbo ngaurabro kaino madomta pangangda ngangidubu kaino aina haise aikoi anido hayeng punna jagoi sasi haibagi wani khoino masibo
ꯋꯥ ꯑꯁꯤꯗ ꯅꯨꯔꯩ ꯑꯗꯨ ꯀꯔꯤꯕꯨ ꯈꯜꯂꯤꯕ ꯃꯈꯣꯜ ꯊꯣꯛꯅ ꯋꯥ ꯅꯣꯛꯆꯩ ꯑꯗꯨꯒ ꯇꯞꯅ ꯍꯣꯏ ꯕꯦꯝꯃ ꯅꯪꯒꯤ ꯅꯆꯤꯟ ꯑꯗꯨꯗꯒꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯈꯜꯂꯨꯗꯦ ꯍꯥꯏꯕ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯗꯨꯒꯤ ꯋꯥꯐꯝꯗꯣ ꯅꯉꯣꯟꯗ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯅꯪ ꯑꯩ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯂꯦꯡꯗ ꯂꯩꯁꯥꯕꯤ ꯀꯅꯥ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ ꯃꯨꯟꯅ ꯈꯜꯂꯨ ꯅꯪꯁꯨ ꯄꯪꯂꯩ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯑꯁ ꯑꯣꯟꯊꯣꯛꯄ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ ꯅꯥꯊꯩꯗꯨꯅ ꯑꯇꯣꯞꯄ ꯍꯤꯔꯝꯗ ꯍꯦꯛꯇ ꯄꯨꯊꯣꯛꯄ ꯉꯝꯃꯤ ꯅꯪꯁꯤ ꯏꯕꯦꯝꯃ ꯅꯨꯄꯥ ꯅꯍꯥꯒꯤ ꯋꯥꯔꯤꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯇꯧꯔꯛꯀꯅꯨ ꯑꯩ ꯇꯥꯅꯤꯡꯗꯦ ꯍꯦ ꯇꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯄ ꯌꯥꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯕꯅꯤ ꯅꯪꯁꯤ ꯏꯕꯦꯝꯃ ꯂꯩꯀꯥꯏꯁꯤꯗ ꯅꯪꯁꯤ ꯑꯔꯤꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯕꯅꯤ ꯐꯔꯦ ꯊꯦꯡꯉꯦ ꯑꯩꯁꯨ ꯍꯜꯂꯒꯦ ꯍꯌꯦꯡꯗꯤ ꯂꯩꯕꯨꯡꯗ ꯊꯦꯡꯅꯔꯁꯤ ꯅꯨꯔꯩ ꯑꯗꯨꯁꯨ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯃꯤꯂꯩꯃꯥꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯈꯨꯗꯤꯡ ꯃꯃꯥꯍꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗꯤ ꯈꯪꯍꯧꯗꯦ ꯑꯗꯨꯅ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯣꯏꯈꯤꯗꯨꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕ ꯍꯧꯈꯤꯔꯝꯃꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯇꯥꯏꯕꯪꯄꯥꯜ ꯅꯥꯊꯩꯗꯨꯅ ꯂꯥꯏꯒꯤ ꯂꯩꯕꯥꯛ ꯂꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯂꯨꯅ ꯆꯥꯅ ꯇꯧꯔꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯥꯎꯅꯨꯄꯤ ꯑꯅꯝ ꯀꯟꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯀꯟꯅ ꯃꯆꯦꯁꯤꯡꯗ ꯅꯤꯡꯉꯥꯏ ꯇꯧꯏ ꯀꯞꯄꯨ ꯀꯞꯄꯋꯣ ꯂꯥꯎꯕꯋꯣ ꯇꯧꯗꯅ ꯃꯆꯦ ꯑꯗꯨꯅ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯅ ꯍꯥꯏ ꯂꯥꯏꯔꯝꯂꯦꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯣꯌꯨꯝ ꯀꯅꯥ ꯂꯧꯗꯅ ꯅꯪꯅ ꯑꯁꯨꯛ ꯑꯅꯝ ꯀꯜꯂꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯏꯆꯦꯝꯒꯤ ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯔꯤꯕ ꯅꯤꯡꯉꯥꯏ ꯑꯗꯨ ꯈꯔ ꯐꯔꯣ ꯈꯔ ꯇꯞꯊꯔꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯑꯩꯈꯣꯏ ꯅꯪꯅ ꯍꯥꯏꯕꯗꯨ ꯌꯥꯔꯅꯤ ꯅꯪ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯍꯌꯦꯡ ꯂꯥꯛꯇꯕ ꯌꯥꯔꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯀꯞꯇꯨꯅ ꯂꯥꯎꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯑꯍꯣꯏꯒꯤ ꯏꯆꯦꯍꯜ ꯑꯩ ꯂꯥꯛꯇ꯭ꯔꯕꯁꯨ ꯌꯥꯔꯕ꯭ꯔꯣ ꯑꯗꯨꯗꯤ ꯑꯩ ꯅꯤꯡꯉꯥꯏ ꯇꯧꯔꯔꯣꯏ ꯑꯩ ꯇꯁꯦꯡꯅ ꯃꯈꯣꯏꯒꯤ ꯃꯤꯔꯝ ꯑꯗꯨꯗ ꯑꯩ ꯆꯠꯅꯤꯡꯗꯦꯕ ꯏꯆꯦ ꯑꯩ ꯇꯜꯂꯦꯕ ꯑꯩ ꯍꯩꯅꯗꯦ ꯃꯤꯔꯝꯗ ꯆꯠꯄ ꯃꯈꯣꯏ ꯇꯥꯏꯕꯪ ꯃꯤꯁꯦ ꯅꯨꯡꯁꯤꯗꯦ ꯑꯩꯗꯤ ꯑꯗꯨꯅ ꯃꯁꯛꯁꯤꯡꯗꯣ ꯑꯩ ꯑꯣꯟꯁꯤꯟꯅꯕ ꯄꯥꯝꯗꯦ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯃꯁꯤ ꯑꯣꯏꯔꯤꯕꯤ ꯑꯗꯨꯅ ꯏꯉꯛ ꯉꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯒꯤ ꯅꯪꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯅꯪꯒꯤꯗꯃꯛ ꯀꯔꯤ ꯃꯥꯡꯅꯕ ꯑꯃꯗꯤ ꯀꯩ ꯍꯥꯏꯔꯛꯂꯒꯦ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯇꯤꯡꯊꯣꯛꯅ ꯁꯥꯎꯔꯤꯕꯗꯨꯕꯣ ꯑꯩꯈꯣꯏꯗꯤ ꯍꯌꯦꯡ ꯑꯁꯦ ꯇꯥꯏꯕꯪꯄꯥꯜ ꯆꯠꯇꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯌꯥꯎꯕ ꯐꯪꯂꯅꯤ ꯍꯥꯏꯗꯅ ꯍꯔꯥꯎꯔꯤꯕꯅꯤ ꯎꯔꯦꯗꯅ ꯅꯆꯦ ꯃꯌꯥꯝꯗꯤ ꯃꯍꯩ ꯍꯔꯥꯎꯗꯅ ꯂꯣꯏꯅ ꯀꯦꯕ ꯂꯥꯡꯕ ꯆꯠꯈ꯭ꯔꯤꯕꯁꯦ ꯆꯠꯅꯤꯡꯕ ꯃꯈꯩ ꯆꯠꯂꯁꯅꯨ ꯑꯩꯗꯤ ꯄꯥꯝꯗꯦ ꯑꯩꯗꯤ ꯈꯜꯂꯛꯆꯗꯦ ꯏꯆꯦꯍꯜ ꯌꯦꯡꯉꯣ ꯇꯥꯏꯕꯪꯄꯥꯜꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤꯒꯤ ꯃꯔꯛꯇꯒꯤ ꯇꯥꯏꯕꯪ ꯃꯤ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯕ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯁꯦꯜ ꯑꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯗꯦ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯒꯅꯤ ꯍꯥꯏꯕ ꯑꯃ ꯈꯪꯗꯦ ꯇꯁꯦꯡꯅ ꯏꯆꯦ ꯑꯃꯅ ꯍꯦꯛ ꯈꯔ ꯁꯥꯐꯕ ꯆꯥꯎꯈꯠꯄ ꯍꯧꯕꯗ ꯑꯃꯅ ꯍꯦꯛꯇ ꯁꯤꯡꯊꯅꯩ ꯑꯗꯨꯅ ꯑꯩꯗꯤ ꯃꯈꯣꯏ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯕ ꯅꯪꯕꯨ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯇꯥꯔꯒ ꯃꯣꯃꯣꯟ ꯇꯧꯅ ꯃꯁꯤ ꯑꯣꯏꯔꯤꯕꯤꯗꯨ ꯇꯞꯅ ꯈꯨꯝꯃꯤ ꯃꯁꯤꯒꯤ ꯑꯣꯏꯔꯦꯗꯣ ꯅꯪꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯀꯨꯝꯃꯣꯏ ꯍꯥꯏꯗꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣ ꯑꯩꯗꯤ ꯈꯪꯉꯨꯗ꯭ꯔꯦꯗꯅ ꯇꯁꯦꯡꯅ ꯀꯥꯏꯗꯦ ꯏꯅꯥꯎꯒꯤ ꯊꯃꯣꯏꯅ ꯑꯗꯨꯝ ꯈꯜꯂꯕꯗꯤ ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯇꯥꯡꯅ ꯐꯪꯕ ꯇꯥꯟꯖꯥ ꯑꯃꯅꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯆꯠꯄꯅꯤ ꯑꯗꯨꯅ ꯃꯨꯟꯅ ꯋꯥꯈꯜ ꯑꯗꯨ ꯈꯜꯂꯨꯀꯣ ꯏꯕꯦꯝꯃ ꯅꯪ ꯑꯩꯁꯨ ꯍꯌꯦꯡ ꯆꯠꯅꯕ ꯑꯃꯨꯛꯇ ꯀꯩꯅꯣ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯅꯪ ꯂꯩꯍꯧꯀꯣ ꯑꯗꯣ ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯜꯂꯣ ꯋꯥꯈꯜ ꯑꯗꯨꯗꯤ ꯆꯔꯥꯡꯅꯕ ꯄꯨꯝꯅꯃꯛ ꯑꯗꯨꯃ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯏꯕꯦꯝꯃ ꯅꯨꯡꯁꯤꯕꯤ ꯃꯆꯦꯗꯨ ꯋꯥꯐꯝ ꯈꯔ ꯑꯁꯤꯃ ꯇꯥꯛꯂꯝ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯆꯦ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯗꯨꯕꯨ ꯇꯥꯔꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯨꯅ ꯑꯃꯨꯛ ꯂꯩꯍꯧꯏ ꯏꯆꯦꯅ ꯍꯥꯏꯒꯨꯝꯗꯅ ꯑꯩꯕꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯩꯕꯨ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯆꯠꯈꯤꯕꯅ ꯐꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯀꯨꯏꯔꯦꯗ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯇꯥꯏꯕꯪ ꯀꯌꯥꯒꯤ ꯀꯨꯝꯍꯩ ꯎꯗꯕ ꯍꯣꯏꯗꯦ ꯑꯩ ꯍꯌꯦꯡꯗꯤ ꯍꯦꯛꯇ ꯆꯠꯂꯒꯦ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯑꯗꯨꯅ ꯆꯠꯈꯤꯕꯅ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯂꯤ ꯃꯍꯩ ꯑꯌꯨꯛ ꯌꯦꯟꯗ ꯑꯉꯟꯕꯗꯒꯤ ꯏꯔꯥꯡ ꯂꯥꯡꯅꯩ ꯏꯁꯣꯔꯒꯤ ꯊꯧꯔꯝ ꯀꯥꯏꯗꯅꯕ ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯇꯧꯏ ꯑꯁꯨꯝ ꯇꯧꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯥꯏ ꯀꯌꯥ ꯈꯨꯟꯗꯤꯟꯅꯕ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯕ ꯂꯣꯏꯅ ꯇꯧꯅꯔꯝꯃꯤ ꯃꯔꯛ ꯑꯁꯤꯗ ꯂꯥꯏꯔꯦꯝꯕꯤ ꯃꯈꯣꯏ ꯄꯨꯟꯅꯁꯨ ꯌꯥꯎꯔꯝꯃꯤ ꯆꯠꯅꯤꯡꯗꯦ ꯍꯥꯏꯅ ꯑꯅꯝ ꯀꯟꯕ ꯑꯉꯝ ꯇꯥꯟꯕꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯁꯨ ꯌꯧꯔꯛꯂꯤ ꯉꯁꯤꯗꯤ ꯅꯧꯍꯧꯅꯅ ꯍꯥꯏꯅ ꯊꯕꯛ ꯑꯗꯨ ꯃꯊꯪ ꯇꯧꯔꯤꯉꯩꯗ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯟꯈ꯭ꯔꯦ ꯂꯥꯏꯕꯨꯡꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯊꯣꯛ ꯖꯒꯣꯏ ꯁꯥꯕ ꯍꯧꯈꯤ
Marak asida ngasidi mapal kaya thoktabi melei adusu matai be manurega punna jagoi saba haurammi. Hainakibagi tung inna Hiyairel hoigi kangbu adusu punna yengba laklammi. Jagoi aduda isorgi thaujal haigadra Hiyairel aduna melei adubu hek pamjaba haibadu oikirammi. Aduna matau poirei magi mafamda sangsin tapna hai. Idaw, asigi nupisi nang maming khangro. Wahaduda matauda munna yengi aduga asi pambu nangbo. Idaw, nang nabu pame hairagadi ayekta maming matha loi nange. Nangi oinaba ayekta tauge daw. Ikai khara thiganba ma oirubana Hiyairel adu haini hairoi khangdaba poiregi mamangda ikai sat yekta sangsin nupi isigi ming hangurabadi laikai kumhei oigadra haina mi paizei tasengna. Aduidaw tapna tause hathu adui tawgano ai ikai onthokna nupa mandi da koi taw nangse karino khangdi apama nupi haisidi sat ekta haidu ikai duna leirabadi kanaba ta phangoi taw phajabi nupi haisidi khara seksinba ma mathau tai manak nakna khara nakna sena duna leigadab natraba adom phangdre taw phare dudi taw simadi aigi oinaba amuktang noi mayamna tawbiroi taw poirei adu ikai khangdabagi haunabi leptuna leiramba dudagi satki maikai amaromda nupidugi maming hangbra kaino magi thokpa ama asum tawna mirakuina tinbada hainaba ma oidaba melei adudi mamada chatlamage hairamduna mayumlomda matomta halak lambi lamjawdasu kabok asumag chatnaba oibana adubo taibang pauda lakpaga mahakna khalubaga tayhonaba ma oiri aduna haningdi tasengna amuk lairembido aduna lairak khulakda lotli masi singna thirakpa matamda khangdanaba haidana tasengna aduna milai aduna matomta lakpadubu uraga milai magi tung inanaba semsai lairembi anam kanbido mi amana inarakpagi sahum adudi masada haipet khajik phau adubu tung onthokna yengbadi kanasu hekta leiramte aduna gam amuk hekta satli yum yaramdai aduda lairembi aduna melegi mamangda laisabi amagi sakphamda saklon satlawduna asumna tapna hairei amukta gaibiko kaigumamta haige khonjel aduda maisat laithoktuna yenglai amuk phawbu ujiba nupi ma leptuna leirambasida ingak ngakpa oiram adubu tapna hairei haibiyu yani hekta khana aise thangna bukhul asidagini thengbasida itomta hanbado pharak taraba yaragadi ai mamukta thinbigera haipet khanjanai melei adu lairembi dugi wadubu taraga lairembi adu melegi mamit khaktani uriba kanagi mitta uba nate lairembi dusu melegi phajabasida pungau hek ngauba haibadu oiduna mabungning aduda haizei aihodagi hena phajaba ma leiramai haina khalu ngasidi onare tawrisi kari laina semakpono masibo othokna phajai haiba masigi manakta lainama hekta hotnaraga loire ise mayamna thiraklasu hayongnabi anam kanbido tawraga loire nupi aduna hoi mai haidana tumina leibadubu uraga melei mahakna oina amukka hanjina makha tarai ai tomtana nangbo amama lambiduda thinbadi ai ngamoi horen aikhoi paboi lakpaga nangma yum phawbu thilu haidana ai pabada soidana haige hausikti aikhoi de leisi laoita adudi yum daibo halakte haidana ima anabiduna aibu mathai wana ngaiduna leiramni adudi phareta nang yadrabanina ai tomda salage misum laiwa tawraklibani melei adu punaba haidana lairembi aduna sumbada melei adu tarang ama sattuna yadaba ngamda nupiduna purakpa domda lakli wari tawduna adubu mana murum sonduna kanagumba amaga wari sabadu kanana uba ngamte karigumba ukiba thoklabadi ngaurabra haina soidana hainakhini matam adudi khanghaude lai harauphamdagi mahai pakhang masa singdu hallasi haiduna mayumlomda loina halakpani adubu lambigi matai amada melei aduna matomta murum son leiramba adubu uraga pakhang masa singadu ngaunaduna amana amada yengnaduna lei uriba sibu karino haina poirei tapna Hiyairelgi manakta sangsinduna asumna hairammi asibu ngasai ukibadu natro madi laibung adudagi mangkra ukidri hairaga soide leirambisida kamai tawrisa wa adu takidri lakminaba mamanaba amana mangoda onsinduna asumna hairei nati asi ngasai gi nupidu natida
ꯃꯁꯤ ꯂꯥꯏ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯤ ꯏꯇꯥꯎ ꯑꯊꯦꯡꯕ ꯑꯃꯝꯕꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯃꯇꯣꯝꯇ ꯂꯩꯔꯝꯕ ꯍꯧꯅꯗꯦ ꯋꯥꯐꯝ ꯑꯁꯤꯁꯨ ꯑꯃꯨꯛ ꯆꯨꯝꯕꯒꯨꯝ ꯇꯧꯕꯁꯤꯗ ꯃꯈꯣꯏ ꯃꯁꯦꯟ ꯑꯗꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯑꯃꯨꯛ ꯌꯦꯡꯅꯔꯝꯃꯤ ꯑꯀꯤꯕꯗꯨꯅ ꯃꯁꯥꯗꯨ ꯇꯞꯅ ꯀꯣꯏꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯏ ꯇꯁꯦꯡꯅ ꯂꯥꯏꯔꯦꯝꯕꯤ ꯑꯅꯝ ꯀꯟꯕꯤꯗꯨꯁꯨ ꯃꯁꯤꯁꯤꯡꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯕꯅꯤ ꯑꯃꯗꯤ ꯃꯤꯂꯩ ꯑꯗꯨꯒ ꯀꯨꯏꯅ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯏ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯄꯥꯈꯪ ꯃꯆꯥꯁꯤꯡꯗꯨꯅ ꯇꯧꯔꯤꯕꯗꯨꯕꯨ ꯎꯔꯒ ꯁꯥꯎꯅꯤꯡꯗꯨꯅ ꯁꯣꯜꯂꯤ ꯃꯇꯣꯝꯇ ꯃꯣꯏꯒꯤ ꯃꯊꯧ ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯅꯤꯗ ꯍꯜꯂꯛꯂꯕꯗꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯌꯨꯝꯗ ꯆꯠꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯆꯪꯉꯛꯇꯅ ꯏꯁ ꯁ꯭ꯋꯥꯏꯗ ꯆꯪꯉꯛꯅꯕꯒ ꯁꯦꯝ ꯁꯥꯔꯤ ꯀꯩ ꯊꯣꯛꯏꯅ ꯇꯧꯔꯤꯕꯅꯣ ꯃꯥꯒꯤꯁꯦ ꯃꯊꯣꯛꯅ ꯌꯦꯡꯅꯤꯡꯗꯦꯗ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯐꯥꯎꯕ ꯐꯖꯩ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯁꯣꯏꯗꯅ ꯄꯥꯝꯕ ꯇꯥꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯏ ꯑꯅꯤ ꯑꯩꯒꯤ ꯊꯧꯖꯥꯜꯗꯒꯤ ꯊꯨꯡꯅꯕ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯌꯨꯀꯣ ꯁꯠ ꯍꯦꯛꯇ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯊꯣꯛꯂꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯆꯦꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯅꯥ ꯑꯗꯨ ꯃꯆꯦꯍꯜ ꯑꯗꯨꯅ ꯀꯟꯅ ꯂꯩꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯑꯩꯅ ꯅꯪ ꯂꯝ ꯍꯦꯟꯕ ꯌꯥꯗꯦ ꯂꯝ ꯍꯦꯟꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯉꯁꯥꯏꯗꯒꯤ ꯋꯥꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯏꯄꯥꯗ ꯍꯥꯏꯗꯣꯛꯇꯨꯅ ꯅꯪꯕꯨ ꯆꯩꯍꯟꯒꯦ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯍꯟꯒꯦꯕ ꯅꯪ ꯃꯁꯦꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕ ꯅꯠꯇꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯈꯨꯝꯃꯤ ꯏꯆꯦ ꯑꯩ ꯃꯤꯔꯝ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯍꯧꯈꯤꯒꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯁ꯭ꯋꯥꯏꯗ ꯂꯩꯕꯁꯦ ꯏꯆꯦ ꯑꯩ ꯊꯝꯕꯤꯔꯝꯃꯣ ꯏꯆꯦ ꯑꯇꯣꯝꯕꯤ ꯅꯪꯒꯤ ꯍꯧꯅꯕꯤ ꯃꯇꯥꯡ ꯆꯥꯗꯅꯤꯡꯉꯥꯏ ꯇꯧꯕꯗꯣ ꯇꯧꯔꯛꯀꯅꯨ ꯑꯔꯦꯝꯕꯗ ꯑꯩꯕꯨ ꯁꯥꯎꯍꯟꯒꯅꯨ ꯀꯔꯝꯕ ꯇꯥꯟꯖꯥꯗꯅꯣ ꯅꯪꯅ ꯃꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤ ꯂꯃꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯕꯣ ꯑꯣꯟꯊꯣꯛꯏꯗ ꯅꯪꯁꯦ ꯊꯥꯗꯣꯛꯇꯨꯅ ꯊꯅꯝ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯏꯔꯦꯝꯕꯤ ꯑꯅꯝ ꯀꯟꯕꯤ ꯑꯗꯨ ꯀꯔꯤꯕꯨ ꯑꯃꯨꯛ ꯈꯜꯂꯕ ꯃꯁꯤꯒꯤ ꯋꯥꯍꯩ ꯃꯌꯥꯝ ꯑꯗꯨꯕꯨ ꯇꯥꯔꯒ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯑꯣꯜꯂꯕ꯭ꯔꯥ ꯈꯪꯗꯦ ꯂꯩꯍꯧꯒꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯃ ꯍꯥꯏꯈꯤꯗ꯭ꯔꯦ ꯃꯈꯣꯏ ꯄꯨꯟꯅ ꯍꯟꯈꯤꯔꯝꯃꯤ ꯇꯔꯪ ꯑꯃꯗ ꯂꯩꯔꯨꯕ ꯃꯤꯂꯩ ꯑꯗꯨꯁꯨ ꯋꯥꯈꯜ ꯑꯗꯨ ꯑꯣꯏꯔꯛꯂꯤ ꯍꯤꯌꯥꯏꯔꯦꯜ ꯍꯣꯏ ꯃꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯃꯤ ꯄꯥꯈꯪ ꯃꯆꯥ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯝꯕ ꯑꯗꯨꯗ ꯂꯩꯔꯝꯕꯗꯨꯗ ꯁꯣꯏ ꯂꯥꯎꯏ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯌꯥꯝ ꯑꯗꯨꯗ ꯋꯥꯍꯩ ꯑꯃ ꯍꯥꯏꯗꯅ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯖꯜ ꯅꯪꯕꯨ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯃꯐꯝ ꯑꯁꯤꯗ ꯅꯇꯣꯝꯇ ꯅꯪꯕꯨ ꯊꯦꯡꯉꯤ ꯌꯨꯝꯗ ꯅꯪ ꯊꯤꯟꯅꯔꯝꯃꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯅꯪꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯝꯒꯦ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯇꯁꯦꯡꯅ ꯃꯦꯂꯩ ꯑꯗꯨ ꯃꯃꯥꯡ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯁꯤ ꯐꯠꯇꯕ ꯑꯃ ꯅꯠꯇ꯭ꯔꯦ ꯍꯥꯏꯕ ꯃꯗꯨꯃ ꯇꯁꯦꯡꯅ ꯈꯪꯂꯕꯅꯤꯅ ꯋꯥꯈꯜ ꯈꯔ ꯌꯥꯡꯖꯩ ꯑꯗꯨꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯅꯆꯜꯂꯩꯕꯨ ꯌꯨꯝꯗ ꯑꯃꯨꯛꯇ ꯊꯤꯟꯕꯤꯔꯝ ꯑꯩ ꯇꯁꯦꯡꯅ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯂꯥꯛꯂꯝꯂꯤꯕꯅꯣ ꯍꯥꯏꯕ ꯑꯩ ꯅꯤꯡꯁꯤꯡꯕ ꯑꯃ ꯇꯁꯦꯡꯅ ꯊꯣꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯌꯨꯝꯗ ꯑꯃꯨꯛꯇ ꯊꯤꯟꯕꯤꯔꯝ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨꯅ ꯇꯧꯗꯨꯅ ꯃꯦꯂꯩ ꯑꯗꯨꯕꯨ ꯌꯨꯝꯂꯣꯝꯗ ꯊꯤꯜꯂꯛꯅꯕ ꯍꯥꯏꯗꯅ ꯂꯥꯛꯄ ꯍꯧꯏ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯈꯨꯜꯒꯤ ꯂꯩꯕꯨꯡ ꯑꯗꯨꯗꯒꯤ ꯍꯜꯂꯛꯄꯗ ꯃꯃꯥ ꯑꯣꯏꯔꯤꯕꯤꯗꯨ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯃꯤ ꯈꯨꯗꯤꯡ ꯑꯗꯨ ꯃꯁꯥ ꯂꯩꯔꯝꯗꯕꯗꯨꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯨꯕꯨ ꯎꯔꯒ ꯇꯞꯅ ꯍꯩ ꯃꯃꯥ ꯅꯪꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯅꯨꯅꯦ ꯅꯪꯕꯨ ꯅꯆꯥꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯁꯤꯡꯕꯅꯤ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯎꯅꯔꯨꯕ ꯑꯣꯏꯔꯤꯅꯤ ꯑꯁ꯭ꯋꯥꯏ ꯍꯦꯛ ꯆꯠꯂꯒ ꯌꯦꯡꯂꯒ ꯂꯣꯏꯔꯦ ꯃꯄꯨꯔꯣꯏꯕꯗꯨꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯃꯃꯥ ꯑꯣꯏꯔꯤꯕꯤꯗꯨ ꯀꯞꯉꯥꯡ ꯉꯥꯡꯗꯨꯅ ꯈꯨꯝꯂꯛꯏ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯅꯥ ꯇꯤꯟꯅꯗꯅꯅꯣ ꯃꯥꯅ ꯆꯠꯇꯣꯏꯁꯤꯕꯣ ꯆꯠꯂꯣ ꯃꯄꯥ ꯅꯆꯥꯅꯨꯄꯤ ꯊꯤꯌꯣ ꯅꯆꯥꯅꯨꯄꯤ ꯃꯥꯡꯕ ꯌꯥꯔꯣꯏꯌꯦ ꯆꯠꯂꯣ ꯃꯤ ꯅꯨꯄꯥ ꯅꯪꯕꯣ ꯍꯩ ꯑꯇꯣꯝꯕ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯆꯠꯂꯣ ꯅꯆꯦ ꯊꯤꯌꯣ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯃꯄꯥ ꯌꯥꯝ ꯆꯥꯟꯅꯅ ꯃꯦꯂꯩꯗꯨ ꯄꯥꯈꯪ ꯃꯆꯥ ꯃꯈꯣꯏ ꯈꯔ ꯇꯧꯗꯨꯅ ꯄꯨꯟꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯤ ꯋꯥꯔꯝꯕꯗꯨ ꯈꯔ ꯐꯩ ꯃꯆꯥꯅꯨꯄꯤ ꯎꯕꯗ ꯃꯦꯂꯩ ꯑꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯄꯥ ꯑꯗꯨꯒ ꯇꯧꯗꯨꯅ ꯋꯥꯔꯤ ꯋꯥꯈꯣꯡ ꯈꯨꯗꯤꯡ ꯃꯌꯦꯛ ꯁꯦꯡꯅ ꯂꯤꯔꯝꯃꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯆꯥꯎꯔꯦꯜ ꯍꯤꯌꯥꯏꯔꯦꯜ ꯍꯣꯏ ꯌꯦꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯊꯥꯒꯠ ꯋꯥꯍꯩ ꯈꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯆꯥꯁꯤꯡ ꯃꯇꯝ ꯆꯥꯅ ꯊꯦꯡꯅꯗꯅ ꯏꯆꯥ ꯑꯁꯤꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯄ ꯏꯆꯥꯁꯤꯡꯅ ꯊꯦꯡꯅꯕꯤꯕꯁꯤꯁꯨ ꯏꯆꯥ ꯑꯁꯤꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯕꯨꯡꯉꯣ ꯑꯁꯨꯝ ꯇꯧꯅ ꯄꯥꯈꯪ ꯃꯆꯥꯁꯤꯡꯗꯨ ꯌꯨꯝꯂꯣꯝꯗ ꯍꯟꯈꯤ ꯃꯈꯣꯏ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ ꯃꯦꯝꯆꯥꯗꯨ ꯃꯁꯥꯗ ꯌꯦꯡꯅ ꯅꯪꯕꯨ ꯀꯩꯁꯨ ꯍꯦꯛ ꯚꯥꯞ ꯇꯥꯍꯧꯗ꯭ꯔꯕ꯭ꯔꯣ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯝꯗ꯭ꯔꯤꯕꯁꯦ ꯌꯥꯝ ꯐꯔꯕꯅꯤ ꯅꯪꯕꯨ ꯏꯃꯥ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒ ꯆꯠꯄꯁꯨ ꯌꯥꯕꯗꯣ ꯏꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯖꯒꯣꯏ ꯁꯥꯍꯧꯕꯗꯨꯗ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯝꯗ꯭ꯔꯦ
ꯄ꯭ꯔꯞ ꯂꯥꯛꯂꯒ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯒꯦ ꯇꯧꯕꯅꯤ꯫ ꯆꯥꯎꯔꯦꯜ ꯇꯞꯅ, ꯃꯃꯥ, ꯆꯥꯛ ꯊꯣꯡꯕꯒ ꯂꯥꯏ, ꯑꯩ ꯃꯥꯏꯕ ꯑꯃꯠꯇ ꯀꯧꯒꯦ, ꯑꯗꯨꯒ ꯏꯆꯥ ꯑꯁꯤ ꯈꯣꯏꯔꯝ ꯊꯣꯛꯁꯤ, ꯂꯥꯏ ꯑꯃꯨꯛꯇ ꯈꯣꯏꯔꯝꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯕꯦꯔꯥ ꯀꯥꯔꯅꯤ꯫ ꯃꯄꯨꯔꯣꯏꯕꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯌꯥꯅꯤꯡꯕ ꯑꯃ ꯑꯣꯏꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯂꯥꯏ ꯈꯨꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯃ ꯑꯣꯏꯗꯨꯅ ꯑꯃꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯊꯧꯖꯥꯜ ꯑꯗꯨꯒꯤ ꯇꯨꯡ ꯏꯟꯅ ꯍꯤꯌꯥꯏꯔꯦꯜ ꯑꯃꯗꯤ ꯃꯦꯂꯩ ꯑꯗꯨꯁꯨ ꯃꯌꯥꯝ ꯍꯧ ꯍꯧ ꯇꯧꯗꯨꯅ ꯈꯪꯅꯍꯜꯂꯝꯃꯤ꯫ ꯀꯨꯏꯅ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯗꯨꯅ ꯂꯩꯔꯛꯄ ꯑꯗꯨꯒꯤ ꯑꯋꯥꯕ ꯑꯗꯨꯃꯗꯤ ꯀꯣꯛꯂꯁꯤ, ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯦ ꯈꯟꯗꯨꯅ ꯆꯦꯟ ꯆꯣꯡꯕ ꯇꯧ ꯏꯃꯨꯡ ꯑꯅꯤ ꯌꯥꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯔꯦ꯫ ꯅꯨꯔꯩ ꯑꯃꯗꯤ ꯃꯦꯂꯩ ꯃꯈꯣꯏ ꯑꯅꯤ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯇꯧꯏ꯫ ꯃꯦꯂꯩꯕꯨ ꯌꯦꯡꯅ ꯅꯨꯔꯩ ꯑꯗꯨꯅ ꯇꯞꯅ, ꯑꯩꯉꯣꯟꯗꯒꯤ ꯅꯪ ꯍꯥꯟꯅ ꯆꯠꯈꯤꯗꯧꯔꯦ, ꯑꯩꯗꯤ ꯃꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯦ ꯇꯧꯔꯤꯁꯦ꯫ ꯕꯦꯝꯃ, ꯃꯣꯂꯤ ꯃꯣꯂꯤ ꯂꯩꯔꯒ ꯑꯣꯟꯊꯣꯛ ꯅꯥꯏꯅ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯈꯜꯂꯦ ꯍꯥꯏꯕ ꯅꯪꯁꯦ꯫ ꯃꯦꯂꯩ ꯃꯇꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯅꯣꯛꯇꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯅꯪꯗꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯧꯅꯤ ꯕꯦꯝꯃ, ꯃꯌꯥꯝꯒꯤ ꯇꯧꯔꯤꯉꯩ ꯅꯪꯗꯤ ꯁꯨꯃꯛ ꯂꯤꯗꯨꯅ ꯂꯩꯈꯤꯅꯤ, ꯌꯥꯔꯣꯏ꯫ ꯈꯪꯗꯦ ꯈꯪꯗꯦ, ꯁꯤꯗꯒꯤ ꯅꯪꯁꯨ ꯆꯠꯈ꯭ꯔꯅꯤ, ꯂꯩꯀꯥꯏ ꯑꯁꯤꯗ ꯄꯨꯅꯤꯡꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯂꯣꯏꯕꯒ ꯑꯩꯁꯨ ꯑꯃꯨꯛ ꯍꯣꯡꯅꯕ ꯇꯧꯔꯅꯤꯗ꯫ ꯑꯩꯗꯤ ꯃꯇꯝ ꯈꯔ ꯂꯩꯕ ꯄꯥꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯗ꯭ꯔꯦ, ꯑꯗꯨꯒꯤ ꯑꯩꯁꯨ ꯑꯗꯨꯃꯛ ꯆꯠꯂꯕ, ꯆꯍꯤꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯍꯥꯏꯗꯅ꯫ ꯍꯣꯏ ꯐꯔꯦ, ꯀꯩꯗꯧꯔꯒꯦ, ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯆꯦꯜꯂꯝꯕꯗꯒꯤ ꯏꯇꯥꯗꯤ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯐꯪꯉꯤ, ꯌꯥꯝ ꯐꯩ꯫ ꯑꯗꯨꯅ ꯑꯩꯁꯨ ꯍꯣꯔꯦꯟꯗꯤ ꯈꯨꯜꯒꯤ ꯂꯥꯏ ꯈꯨꯟꯗꯤꯟꯅꯩ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯑꯩꯒꯤ ꯅꯨꯄꯥ ꯄꯤꯌꯨ ꯍꯥꯏꯗꯅ ꯀꯞꯄꯨꯁꯤꯔ ꯈꯪꯗꯦꯗ꯫ ꯅꯨꯔꯩꯒꯤ ꯋꯥꯗ ꯃꯦꯂꯩ ꯅꯣꯛꯆꯩ ꯄꯦꯟꯅ꯫ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯁꯨꯝ ꯇꯧꯅ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅ ꯂꯩꯀꯥꯏ ꯌꯥꯎꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨꯁꯨ ꯂꯣꯏꯔꯝꯃꯤ꯫ ꯃꯍꯧꯁꯥ ꯏꯃꯥꯒꯤ ꯈꯣꯡꯂꯩ ꯑꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯈꯔ ꯑꯁꯨꯃꯛ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯅꯝ ꯀꯟꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯤꯌꯥꯏꯔꯦꯜ ꯑꯃꯗꯤ ꯃꯦꯂꯩ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯦꯂꯩꯒꯤ ꯃꯪꯗ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ: ꯇꯨꯡꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ, ꯑꯐꯕ ꯅꯆꯥꯅꯨꯄꯥ ꯑꯃ ꯐꯪꯕ ꯑꯣꯏꯗꯨꯅ ꯅꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕ ꯑꯣꯏꯌꯨꯀꯣ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯗꯨꯅ ꯍꯤꯌꯥꯏꯔꯦꯜ ꯑꯃꯗꯤ ꯃꯦꯂꯩ ꯏꯃꯨꯡ ꯑꯅꯤꯃꯛ ꯄꯨꯟꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫